viral chapter civil society organization me ngarang na handigi madu protest over hore wahi do me am ko gi kul chat ya de ai di book chat chat li ha pot ma adugi potu aran statement handu on ngasi haine ji kai gino ma khem chang ge maina ai ju bulletproof gari natraga mayam ma masing thingam da countless security bi ai ju chaning jaga da chat wayo more chat ro teno pol chat ro karai chat ge kul ai chake ba ai ju ngam ne ba du di haine ra ine ba se achumba wa ne ba haine pot ko ne khem chang ge against ki wafum na te ba ko aduna ai elected ma oiragadi wangang thokpa matam da su praja singi pot sida yengaga praja ge sentiment sokpa yaba natraga slip of tongue phagi tawna badang ha rumunung phagi jawai tawba pona amani du media yawba aruga yamna sensitive of issues da adum statement tolopodana ngasai ge laingak sina praja miyam karem ka thaina re haiduna bu madugi wakhala ma pokpoduna civil society organization manipur gi sigi issues gi achoba param le ko minaga masi boycott tawre natraga mo khoi keno khudima kana hairi ipose swaidane lawe interpretation gi lan ba lan da wafum natana ai lan gi be chumbe ai mo lo adugo ikhoina swaisida masigi maikhum umnari basing aruga community politics story basing aruga elected sing na gyan tadana apun manipur gi kainone khangdadana masa masai community gi thabak tawno honorakpada manipur ji ji kangong jaire na ko sigi pot mayam se makhoina du makhoina makeup tawdragadi prajai kon taruba yab na teba aikhori swaida ngasigi news analysis de koina newtv gi da ayukta leriba paper gi heading khara khana wane manungi ko issue mayam je karino kamaina solution porokani je khoi loina khangnar banga ta neba sigi pot mayam je ngasi de koina constitutional crisis lere breakdown of constitutional machinery lere constitutional decade or erosion hai tare ko ji lere manipur gi loina hare ko yam toina ha political different oire politically systematic instability oire adu tagre swaida constitutional structure amasi makoina enable to kari hai tare restore political problem adu without restoring violence and extreme measures lokota taragadi madu constitutional failure le reje khuna hainer ba khangre wafum natro singam dragadi collapse of the institutional process le re haise prajamiyam na khang abani na akhoi ta seng haigadi magi restore to was through normal legal means to madugi potu yarakta kamai to je it should be their duty adu politically infeasible or ba adu tagadi to follow adu di masai constitutional norm yam do koina high board yam do kai high board lani ngai chu leite ba aduna koina stage sama magi set to mathok tai haibadu mana mafom visit to du oibi adu hek chalu raga noma phadana pung tara phadana try to phadana ngasidi mayam no lakoni na madugi pot mayam dugi information ngasi mayam ma gather to riba civil society organization news channel mayam ma editors mayam ma so called intellectual mayam chingting mayam chingse government am tang makoi loina mak toroga machi brainstorming solution ma porokna ba hona ba mathok tai aduga magi negotiating plan kamai semgani aduga follow up action na kari tawgini kai je tawdragadi ai khoi di masi yam phrakta puram lae adana aikoina elected mayam singsida ngasi last oina aikoina ta sengna haragadi makhoida dum thammalak bota hariba wafum ji karino hai kanda makhoi gi oiba chapchaba makhoi gi ideology aduga principle natraga first and foremost duty khangdido khangna baida mukte koina haijaninge kaino hai kana request to maintain legal and ethical representative standard defined by the constitution of India as an elected representative badugi poto khangna bhab tana chatpi wa haiba posineba masigi posi khang taragadi koina somda organize tawbi tawdubi waroi mathau ta de makoi mathakta process to maduk ta de makoi lawmaker amoina legislature amoina makoi lawum thopa duty me an perform to si me am ju leiroeba si me am ju walak poduna number 1 chore di koina makok tege chore di makok muk choye haiba potu neba akoi gi poching asi manipur thoise aro sigi posi de koina even praja koina soide khanga gadi ngasi makoi da protest tawda makoi da haiba aki tu jung faultana wafam sing koina thammi base activist koi amani na traga anchor amani ko hanga khum pa kum jina praja khuding understand to ngam dabni na praja khuding man so understand to gira kanda ahoba me amju urabani na yamna violence of district of nation na to suma koida na khoi chi to godabani hana magi manak ta nak le ba kangu sing se sina suma koida haibi ba ma change ba haidana sum to yu me am to jasnu khale tok che gini haigadi praja sing chaw hela kandi mai hogi base kayam chawn horkani kayam thuna kayam yang na escalate to kane base khang do bai bottle lai gani nai sumai tham saki okay thank you very much